US amasung Iran gi oibu official sing hojik leiriba landform asi loishinnabagidamakkta directly unaraba maftunga yanaba kya ama poraktuna negotiation chatharingai gi matam ceasefire gi manung asida nahuna country ni sigi maikei gi amana amada attack chathanabagi oiba khongthang kaya ama lakri US ki maikei gi fanaka na haijaba taragashu Iran Strait of Hormuz asi makoi gi sovereign territory ni haiduna kaidaunungda pithok loi haibagi oibu wafam asi hanjin na malemas gi miyamangda utli nakal amaromdana landform asida USA gi maikei gi Israel da pressure tawba heliba makai Israel na USA yauzidaba taragashu Iran haidiba country asigi mathakta independent oiba operation sing sachaduna lan thengnagani haibagi oibu wafam sing phongdoktuna akanba warning kaya ama thamlakli US amasung Iran hairiba country inisiki marakta memorandum of understanding ama sign tawnakraba matungda Switzerland nakal animaki oibi representative sing laklaba matungda unaduna landform asi loishinnabagidamakkta numit humfuni gi oina yanakhiba ceasefire gi oiba matam adugi manungda nakal animaki maikeidigi ngamjabi thakto honaraba matungda hairiba matam aduda peace agreement ama sign tawnabagidamakta honaba haibu wafam asida yanakhibani madugidamakta karigumba nakal animaki marakta conflict sing lakpa taragasu madubu resolve tawna amasung peace gi oina chaksiliba khongthang asibu mai paknabagidamakta committee amasu form tawduna hauji asi athuba matamda loishinnabagidamakkta yamna kana honariba matamni wafam adu laikraba matungda matam kuinadagi lairakliba landform asida yamna chawba solution ama uba fanglagani haiduna khawrangna ngaina rakhibani adubu ikang khanghaudana hawkiba tha jun loishilakpagi oiba matam asida Day 26 ki oiba numit asida Iran gi maikeidagi Strait of Hormuz ki oiba mafam asida Singapore gi oiba jahas ama ever lovely hairiba jahas asida attack chatharakibani hauji US amasung Iran hairiba country ni sigi marakta yanaba ama porakhiba amasung faminaduna Switzerland da wari sanakraba matungda Strait of Hormuz asi hangdokpagi oiba wafam kaya ama lakbasina maram oiduna hauji Iran gi maikeidagi Strait of Hormuz asida makoina claim tawriba chatpa yagani hairiba lambi sing asida chatpa taragadi toll thigadaba oibana maduda tax thidabida amasung Iran gi oiba ayat apan amata laitana Oman hairiba country asigi oiba region da lairiba mafam sing asida chatnabagidamakkta jahas asina changsiluba matamda Iran gi maikeidigi makoina piriba lambi aduda chatpagi mahutta makoina chatpa yaroi haiduna thingliba lambi aduda chatli haibagi oiba wahauda chatharakiba attack ama oiri masigi pakumoina amuk USA gi maikeidigi mafam adubu control tawriba US landme gi CENTCOM gi maikeidigi anoba operation sing launch tawduna Strait of Hormuz amasung masigi manak nakpada lairiba Iran gi military structure sing asibu target tawribani haiduna yamna chawba strike kaya ama launch tawbagi oiba khongthang sing lakhi ngasi maksu ceasefire lauthokraba MOU ama sign tawkraba amasung Switzerland da faminaduna wari sanakraba matung asida Strait of Hormuz gi oina lairiba issue asida nakal animaki maikeidigi yanaba wafam amada porakpa ngamdana lairi nakal animaki maikeidigi hauji asi mafam asida magi oiba power sing asi so tawnaduna dominance utpagi oiba mong aduda lainiri USA gi maikeidigi haujiksu yamna clear oina US President Donald Trump nabu oigera natragana Secretary of State Marco Rubio nabu oigera natragana JD Vance nabu oigera fongdokpa statement sing asida loinamak Strait of Hormuz asi international waterway ni maramaduna hairiba mafam asida toll amasung ayat apanba amata yaudana free oina chathangadabani freedom of navigation laihangani sanagadoriba wari asida masiki oiba solution asida Strait of Hormuz asi free oina hangdokani haibagi oiba wafam asi thamli adubu ngasi fawbada Iran gi maikeidigi US na thamliba Strait of Hormuz gi oiba condition asida yaningbagi oiba mami adu thoidokna leite haujisu Iran gi maikeidigi Strait of Hormuz asi makoi gi oiba sovereign territory ni haibagi oiba wafam asida makoina ayaba jahasing chathangani amasung toll system sing asi thamningbagi oiba wafam adu adumak uba fangli USA gi maikeidigi attack chathakraba matungda madugi pakumoina Iran asu abuka hanna West Asia gi mafam kaya amada sandoktuna leiriba USA gi military base sing asibu target tawduna drone amasung missile gi oiba attack kaya ama chatharakibagi oiba khongthang sing laikre hauji Iran gi maikeidigi sanariba wari asida lauthokliba ceasefire asigi manungda karigumba peace porakpa ngamdraba amasung makoina pamliba condition adu oiraktaba taragadi military gi oiba option asi sijinnanabgidamakta lanjaw ama thengnanabgidamakta chapchana sem saduna leiri haibagi oiba wafam asi thamli USA gi maikeidigi su US President Donald Trump gi maikeidigi Iran hariba country asina USA na phongdokliba wafam sing asi yadaba taragadi peace asibu thugairakpa taragadi all out war ama lakani haibigi oiba warning sing lairi nakal animaki maikeidigi sanariba wari asigi manungda landform ama thengnanabagi damakta sem saduna laire military gi oiba yamna chawba threat ama mamsu pinari
Strait of Hormuzki oibi issue asida nakal animaki maikeidigi yana chawna khut thanarakpa amasung achauba landform amada changsilaklingagi oiba matam asida ikang khanghaudana US President Donald Trump ki maikeidigi hauji Iran hairiba country asina makoida haijarakle unaduna lairiba conflict asi losinabagi damakta wari sananabagi damakta Doha da faminaragani haibigi oiba wafam amaka fongdoraki hauji nakal animaki maikeidigi military gi oiba khongthangsing lokhatjaba taragasu ceasefire lauthokraba matungda Switzerland form tawkiba peace committee adu hauji mayek sengna ningthijana mathau tawre haibasidi aikoina uba fangli hauji Strait of Hormuz ki oiba issue asida Iran amasing USA ki maikeidi ki amana amada attack chathanabagi oiba stage ama lakliba asi landform asina haurakpagi oiba matam adugi fibam aduda oiramba taragadi landform asi hena chawthoktuna yamna tamthiba military ki oiba confrontation amada laklamba yabani adubu hauji Switzerland faminaduna peace committee ama form tawkraba matung asida nakal animaki maikeidigi attack chathanabagi oiba khongthang asi kharek chawkhalakpaga back channel gi khuthangda peace committee singi maikeidigi amasung negotiator singi maikeidigi honaduna wari chana handuna athuba matamda famin hanma ngamba haibasi makoina form tawkiba peace committee amasung honakiba peace gi oiba khongthang asida yamna chawba mai pakpa amadi oiribani mikub kharagi matungda Doha hairiba mafam asida US ki representative sing amasung Iran gi representative sing asi animak laktuna directly natragana indirectly wari sanaraba matungda hauji nauna lakliba Strait of Hormuz ki oiba conflict asina maram oiduna ceasefire asibu kaihandanabagi damakta negotiation sing chathagadauri Iran gi representative sing Doha da laktuna mifam asi pangthokjaba taraga su mamangda tawkhiba aduga manaba mung amakakta Iran gi representative sing asina US ki official sing asibu directly unaduna wari sanaroi haibagi oiba wafam amakakta lairi maram aduna pangthokadoriba mifam asida mediator oiriba peace committee gi oiba members sing asigi yamna chawba role amadi leigadori hauji US amasung Iran hairiba country ani sina yamna wana honaduna MOU ama sign tawnaraba matungda ceasefire lauthoktuna peace poraknabagi damakta honaringai gi oiba matam asida Strait of Hormuz gi oina thokiba thaudo aduna country ni sigi marakta lakhiba tension asi loshinnabagi damakta hauji Doha da Qatar da famin aduna wari sananabagi damakta yamna kana honadi adubu nakal ama romda masida hena tamthirakliba asin hauji Israel hairiba country asigi maikeidigi anoba wafam kayama anoba warning kaya ama mulakli hauji si USA gi maikeidigi Iran ga satariba negotiation asida mapung fana mai pakpa ngamdaba ngaiak leitana violence gi oiba thaudo sing thoklinga gi oiba matam asida Israel hairiba US ki ally oiriba country asibu su convince tawba ngamdaba gi oiba fibam aduda hena lusilakpa gi oiba khongthang aduni Israeli Prime Minister Benjamin Netanyahu amasung mahaki laingaki oiba maru oiba official singi maikeidigi latest oiba makoina pikiba press briefing amakakta karigumba Iran hairiba country asina Israel gi oiba territory da attack ama hek chatharakpa taragadi madugi pakhu moina hauji Israel hairiba country asina Iran ni mathakta anauba landform ama chathagani aduga chathagariba landform asida atopa country amatana mateng pangdaba taragishu Israel hairiba country asi mathantana Iran ga land thingnagani haibigi oiba warning amakak tawrakli matang asida mahakna fongdungliba asi US ki mateng yaudaba taragasu Israel gi maikeidigi Iran asi land thingnagani haibigi oiba wafam asini masiga loinana hauzik USA amasung Iran hairiba country ni sigi marakta sign tawnakhriba MOU aduda Israel hairiba country asigi oiba karimata yaude maram aduna makoi masel yanajabani Israel gadi yanadri maram aduna Israel gi oinadi ngasisu fireb hongdana Iran hairiba country asibu nuclear weapon ama leheloi aduga hauzik makoi gi oina leiriba missile gi oiba program sing asi loshindana peace ki oiba agreement amata sign tawnaba ngamloi haibigi oiba wafam asi fongdokli matang asida Israel na thamkiba warning aduda hauji Israel gi maikeidigi US ki pressure leiba taragasu ceasefire hanjin lauthokpa taragasu Lebanon da chathariba attack asida Israel gi maikeidigi Hezbollah hairiba group asi directly Iran support tawba group ani aduna chathariba attack asi Iran chathanmani haibigi oiba wafam sing asi leibana lakaduriba matam asida Israel gi maikeidigi di confirm asi handokloi haibigi oiba mayek sengba wafam sing asi thamlakli Iran gi maikeidigi su Lebanon gi oiba crisis asi lochindaba taragadi US ka peace deal sign tawba ngamloi haibigi oiba akanba condition ama thammana maram oiduna hauzik Israel gi maikeidigi lakhalakliba khongthang asina US amasung Iran ga sanagadoriba wari asida solution porakpa ngamgadra haibigi oiba wafum asini masidasu amuk hena lusilakliba asina hauzik Israel hairiba country asida USA gi maikeidigi Iran ga deal sign tawnabagi damakta honaba matamda attack chathaba yaroi amasung makhal makha kya gi athingba kya ama thamlakliba asida Israel da leiriba miwe kya amana hauzik Benjamin Netanyahu asiwa aduki mati yamna sonba luchingba ama oina US na hairiba makai tawba ama oina warakpada ki miyamna yadabagi oiba yamna chawba sentiment ama lakli
ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯂꯥꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯂꯥꯟꯐꯝꯕꯨ ꯍꯦꯛ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯎꯕ ꯐꯪꯂꯦ